ꯏꯔꯩꯆꯥꯁꯤꯡ ꯉꯁꯤꯗꯤ ꯑꯩ ꯌꯥꯏꯉꯪꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎꯗꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯌꯦꯟꯁꯥꯡꯗ ꯊꯥꯛꯅꯕꯗꯣ ꯁꯦꯝꯒꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜꯗꯁꯨ ꯍꯧꯖꯤꯛꯀꯤ ꯌꯥꯏꯉꯪꯁꯦ ꯑꯅꯧꯕ ꯌꯥꯝꯅ ꯂꯥꯛꯑꯦ ꯁꯤ ꯁꯦꯝꯕꯒꯤ ꯀꯩꯅꯣꯗꯨꯅꯤ ꯄ꯭ꯔꯣꯁꯦꯁꯇꯨ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯅꯤꯡꯕꯒꯤ ꯑꯩ ꯁꯦꯝꯖꯔꯛꯄꯅꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯦꯝꯃꯒꯕꯨꯗꯤ ꯇꯧꯅꯩ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯈꯪꯕ ꯅꯣꯂꯦꯖꯇꯣ ꯈꯔ ꯁꯨꯝ ꯁꯤꯌꯔ ꯇꯧꯅꯤꯡꯕꯒꯤ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯦ ꯍꯧꯖꯤꯛ ꯌꯥꯏꯉꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯁꯣꯏꯔꯒ ꯍꯦꯛ ꯆꯥꯖꯩ ꯆꯥꯕꯁꯤꯗ ꯑꯩꯅ ꯁꯣꯏꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯊꯨꯅ ꯀꯪꯅꯕꯅꯦꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯅ ꯁꯣꯏꯕꯁꯦ ꯀꯪꯉꯛꯑꯀꯥꯟꯗ ꯑꯗꯨ ꯊꯝꯕꯗ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯌꯥꯏꯉꯪꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯁꯣꯏꯈꯤꯕꯁꯤꯅ ꯆꯍꯤ 2-3 ꯆꯥꯅꯩ ꯑꯗꯣ ꯑꯗꯨ ꯁꯣꯏꯔꯒ ꯊꯝꯃꯒ ꯆꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯇꯛꯊꯣꯛꯑꯒ ꯈꯨꯗꯛꯇ ꯂꯣꯏꯅ ꯇꯛꯊꯣꯛꯄꯤꯗꯕ ꯑꯗꯨꯒ ꯃꯍꯤ ꯑꯀꯪꯕꯗꯨ ꯑꯣꯏꯅ ꯊꯝꯃꯒ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯆꯥꯁꯤꯡꯅ ꯌꯥꯏꯉꯪ ꯁꯤꯁꯤꯅ ꯌꯥꯏꯉꯪ ꯀꯩꯅꯣꯅꯦ ꯃꯔꯨ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯅꯥꯎ ꯑꯗꯨꯅ ꯌꯥꯏꯉꯪ ꯃꯔꯨꯁꯤ ꯌꯥꯎꯔꯒꯗꯤ ꯃꯁꯛ ꯐꯖꯕ ꯍꯦꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪ ꯃꯆꯨꯁꯨ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯔꯛꯇ ꯈꯔ ꯑꯗꯨꯝ ꯇꯧꯕꯤꯔꯒꯈꯔ ꯊꯥꯔꯞ ꯁꯣꯏꯕꯁꯤꯅ ꯍꯌꯦꯡ ꯀꯨꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯤꯔꯒ ꯑꯗꯨꯝ ꯊꯝꯕꯗ ꯁꯤꯅ ꯍꯦꯟꯅ ꯌꯥꯕꯅꯤ ꯑꯗꯨꯅ ꯏꯔꯩꯆꯥꯁꯤꯡꯅ ꯁꯨꯃꯥꯏꯅ ꯌꯥꯏꯉꯪ ꯁꯣꯏꯕꯤꯔꯒ ꯈꯔ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯑꯒ ꯆꯥꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯏꯔꯩꯆꯥꯁꯤꯡꯅ ꯃꯈꯥ ꯇꯥꯕ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯁꯣꯏꯈꯤꯕ ꯑꯗꯩ ꯀꯪꯉꯛꯄ ꯑꯗꯩ ꯑꯔꯤꯕꯁꯤꯡꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯊꯦꯡꯛ ꯌꯨ ꯃꯦꯝ